Kanglu Phurup Naiba minyeng da politics tawduna Manipur mase tana Thugaiba muthatna ba amadi laikha tana basin ba Yaroi haina All Manipur United Clubs Organization Amuco gi president Sorokhaibam Sanjoina Phongdorglei ngasi kwa kaithil da leiba organization asigi office da lupa siga subminary ba poire leimerol maira 5 apunma Manipur Committee on Human Rights All Manipur Women's Voluntary Association amsung Manipuri Students Federation gi mihut sing yauna pangthokpa pawgi mifam amada wafam simhana phongdokibani pawgi mifam adu da Sanjoina makhatana hai sanglaba saisa kya khundaminark liba Phurup sing ngasi Khaibung lepna duna hana sunaba kaya tatana thokli masipunamak India langana thawina sinba policy amagi makhada thon bani haina lawri da bagi maram leite lamda masida Kanglu Phurup Naiba mijeng da politics tawhanduna ngasidi ethnic polarization aba sauna lehalei apunba Manipur amagi apunba khonaw lawmina duna sakhot lambida sangchin mina bagi mahot magi Kanglu ki interest da yumpa moirga thabak tawna rei masina Kanglu masel gi marakta yengthina ba hengat hanbaga loidana masing yalba central forcing asina kumhai yengduna leirei asiguma phibam ama India langana matam kuina dagi yenglaga leirakpa haibasi makoina atamnana thoan bani hairu dabagi maram leite hojik oriba Manipur gi tangdu leita dariba phibam asigi warushin purakpa ngamdabagi taxa kumba India langana pugadabani loinana Kanglu Phurup Naiba mijeng da Manipur bu masetana thugaiduna muthana basin ba Yaroi kumjalis ki masamapan Manipur dra dagi hauna India langana Manipur bu maikai kyada kangkhong saina honaribasi Manipur miyamna India gi mathakta parak ha tambifam thoi hainasu Sanjoina phongdokhi amagi line da thinik line da khaidok khajin togduna masidi Manipur ase kangkhong sa andana thinik line da irang tuon da kangkhong sa mulena kunai ase Manipur ase mutan abu honarak lebo matang asida aikoi tumini yengana legidab natte marum madune India government gi policy sing ase aikoi yam thunu hongdok tragadi angak iho ama lakane habse thamjaninge apun Manipur amagi polaw Longminaduna Sakot Lambida Sangshin Minabaki Mahutta Magi Kangluki Oiba interest Yumpham da Ohenduna Kangluk Maselgi Asigi tension Wankalale Kangluk Sing Asigi Marakta Hana Senanawa Honabasu Masing Yamle Central Force Mayam Asina Kumai Yenglaga Lere Naiba Kanabu Adu Udre State Force Singsu Maya Yogdraba Kaiga Sap Manare Matau Asi Lisang Sitna in the Gomena Yengduna Labor haibase toina thawong asi thon naba inda government gi policy oiribra haibase ngasi gi wahang oire